Lakhipur online puthokzaba February ki tang 13 ningthau kabe numit ki Khomjinba Pao tabirase. Ahanbada maroi papao. Assam Accord ki Clause 6 chatnabagi matangda Assam lengaka asuga paminaduna wari sanakre. Kasar gi Lakhipur da thokiba thodokamada dumper gari na thombada thomi ma sire. Manipuri Sahitya Parishad Assam gi humpunitoi suba miphamlen mathang thagi konithoi amadi konhumdoi pangthoknanaba interim committee gi miphamna warep nakre. YMCA Hailakandi branch ki thausil makhada wasak loba gi thorom pangthokre. Manipuri Chanura Khorjailu Kasar gi tara suba chahi gi mifam Khorirol Sangle Lakhipur da pangthokre amasung Manipur da kosem na loba class 12 ki parikha asidagi hauragani. Haujik mapungweba pau tabirase. Assam gi CM Dr. Himanta Biswa Sarma ngarang Assam Accord ki Clause 6 chanabagi matangda Justice Retired Biplop Kumar Sharma Committee report ki recommendation yankhaini thogi manungda thangalaki ba wapam kuntra nipan gi matangda asuga wari sanatuna khanakre. Makha taba wapam taramari ki matangda lakliba Mars ki tang tara amukhana phaminaduna khanagani haire. Mifam aduda laukiba warep singi manungda Government notification khudingmak Assamese amati English da lakliba April ki taramari dagi hauduna puthoklagani. Barak Tampak ki oina Bangla Assamese amati English da aduga Bodoland Territorial Council BTR area da Boro Assamese amati English da oina thoklagani. Barak Tampak ki oina Manipuri lon yaubagi wapam panba leitri. Language policy ki matangda Brahmaputra Valley ki English medium school singda Assamese compulsory oiragani loinana lisingani kuntaruk academic chahidaki class 8 phauba history of Assam subject ama oina haplagani hairi. Lamtu gi matangda administrative kamari leinaba thabak lisingani thoklagani. Kasar gi Lakhipur da ngarang thokiba yamna nungaitaba thodok amada dumper gari na thombada nongmagi sudana tanjaba thomi ama sire. Lakhipur chabagan gi manung chanbada leiba thomi asi macha manga gi mapani mamingna Lutru Bauri kawi. Thodok asina maram oiraga khoisaunaraba miyamna matam khara lambi thingbagi khongjang changsinki amati miyamna phubada dumper gari ki driver adu phibam thina soktuna Silchar Medical College da pukatke. Paugi matungina ngarang nongmaijing nimita Lakhipur gi binakandi part 1 da yum amada leibak ki thabak sunaba Lutru Bauri lakhibani adubu leibak laktabadagi mahak mafam aduda leiringai tanja adumaktada milling machine amasung dumper gari thainabagi thodokta dumper gari na lambi dagi yumlomda thaujelakpada mahak sibani hairi. Mafam adugi khoisaunaraba miyamna gari gi driver phu chaikibada bibam thina sokhi loinana matham khara lambi thingki. Thodok adugi matangda Lakhipur police laktuna yengsinkibaga loinana asiba hakchang postmortem gi damak Silchar Medical College ta thakirami aduga soklaba driver adubusu hospital ta pokhi. Manipuri Sahitya Parishad Assam gi humpunitoi suba miphamlen Mars ki kunithoi amadi kunhumdoi pangthoknanaba interim committee gi miphamna warep nakre. Ngarang February ki 13 nongmaijing numit nungthil gi pung ani thaba matamda Konjang lekai da leiba Manipuri guest house da senior citizen Arambam Gorgopal na mipam mapoituna Manipuri Sahitya Parishad Assam gi humpunitoi suba miphamlen pangthoknanaba interim committee gi akhanaba mipam ma pangthokhi. Retired ADC Kangabam Santi Kumar, Parishad ki President elect Dr. Puri Sabam Birmani, Professor Y Profullo, L Robindro, H Manisana, Amadi Koizam Soporna, Dais Telengsin ki Loinana, Professor Y Ras Bihari, Professor P Ras Bihari, S Haridas, L Champalal, N Dhiren, M Nandakumar, W Harimohon, M Ngauba, M Ninghai bana chungba members sing na saruk jaraduna magi mod pinaraba matungda miphamna pukning amatoina lavliba Mars ki tang kunithoi amasung kunhumdoida humpunitoi suba miphamlena si South Bora Complex binakandi part 2 da pangthoknanaba warep nakre. Masigi damak miyoi kunithoi na saba reception committee amasu semkre. Chairman oina L Robindro, Vice Chairman oina Professor Y Ras Bihari, Convener da Professor P Ras Bihari, Co-Convener oina T Debasis amadi M Ninghaiba, Treasurer oina Oinam Biramani Bukhanki, Advisor Singh oina Arambam Gorgopal, Kangabam Santi Kumar, Professor G Narahari Sharma, L Champalal,
S Haridas Kabrabam Gunamani amadi Laisung Gulapu Khanke Assam gi District Committee Taragi President Kuding Mapusu Reception Committee gi member oina khanke maroi ba wafam amana Mars ki tang kunithoi lising aniga kunmanga thangjanimit ki nungtil pung amataba matamda pariset ki lakadur bachai ahumgi term gi damak thausil kanglup semgani maruaina Vice President Mari General Secretary ama Secretary Mari Galwinana Treasurer ama yauri masigi damak Retired ADC Kangabam Sante Kumarna Returning Officer aduga Assistant oina Professor P. Raj Bihari amadi Professor Y. Raj Bihari oigani masiga mari lenana nomination form pisin bagi aroiba matam Mars ki tang tara taruk aduga scrutiny na Mars ki tang tara nipan amadi withdrawal na Mars ki tang kun oigani akupa marol gi dama returning officer gi number 9957480031 natraga assistant anigi number sing 60046062 natraga 7002528180 dagi phangbigani Reception Committee ki mathangi mifam lakliba nongmaijing February ki tang kunhumdoi nungtil pung ani daba matamda Manipuri Guest House konjang lekai da phamlagani hairi Lala Chingbilda leiba Young Manipuri Council Assam YMCA ki Hailakandi branch ki sanglen gi lampakta ngarang nongmaijing numita YMCA Hailakandi branch ki thausil makhada wasak lopagi thorom mai pakna pangthokre thorom asigi afong ba mifamda YMCA ge advisor Khomjinba Pao Kaisam Kamdev Dr. Raju Khumujam Taurem Debasis Dr. Mangan Sana amadi YMCA gi President Roman Luangna mayai tangmalda leitengki YMCA gi General Secretary Rosen Iromna taram nokpagi barol amadi thauromasigi nungi oiba wafam thamki Khunaya sigi nahasingbu matau karamna chumba lambida lamjingadagi haibagi matangda wangang loisingna wafam kaya thamki Hailakandi branch ki President Sunil Singha Silchar branch ki President Ras Kiran Mengbam Silchar branch ki VP Ketrimeng Indra Kumar YMCA Central Committee ki Working President Rajesh Mangang amadi YMCA Central Committee ki VP Anil Khomdamna chingba miyoi singnasu thormasiga mari lainana wafam kaya phungdoki thormasigi loisilakpada YMCA gi atei branch singdagi lakiba member singbu YMCA gi Central Committee ki President na wasak lauki General Secretary na thagatwahi phongdokpaga lainana mayam puna chaglen phangminarapa matung thoromadu chinglemna loisinki adudi hujiksi telaba matam sigi manungda form tawba numitudagi ai isamaksu yauzarui adudagi hauna ngasi phawbada laibasi yam ten khraba matamni pangsang sangdri sigi manungda YMCA haiba masagi tongan bi ethics yauba lanai loop amakhak CS organization amakhak stand tawba ngamgani haidana chengkhat piraiba inau singsi ngamkhaile dana thagachai Masini aba khwaidagi luri bse khoi grassroots level khoi jam so 18 jasale aba khoi se mathak da pami da mana phana pharasu kedawni mai ju jansu no makha gi mau khoi gi pambi aba gi makha gi mau se tin chara kenjelak da gadi chathalak ba tara gadi kaimna kana roye aba kunai to adum no mangi ni aba swai law no mangi ni aba madugi film da khoi meti che hujik lai maru oina masi khoi na jamna frequently jamna toina hujik uriba viral challe adu tawre adugi warning thare adugi nipi msa aduga adu nipa duna phone tawsalaga adu tawre adu thaksin chasalaga ahan singda mathak tangba oja sing adugi mathak tang mayam singda bevarni ti leitana wang jalakpa adugu khoi tawning daba akoi CSO oibina ko khoi CSO dina akoi organization batang ji khangmina sibaga karam organization karino karam organization hadi kai thabak tawi ase loi khom thoi tobu hundaba ko moina lalaga di hoi moi unaraga dai haiba jai tobu maning maya da hundaba adumba tawbida bam dinga se president ori hayeng future no makte mi mo na oramba jai ba ko akoi dinga sayam bara juna hagi bodo akoi organization sidi hayeng aiga rosan ga or idaw rajesh kana loi bodo organization jam ka loi bodo di pam de ba akoi matung du senga silisang sina chahi cham chani chahum chambi changma yum le hono ba asigi mongda khoi samni ba yam ka se ko adun khangani ba organization sigi meaning se karino haina ko isin ngam su ko lising ani ga kunmanga February gi saitha taraga taruk nomajing numit ki February pungkhom asida Young Manipuri Council Assam gi Hailakandi branch ki sanglen mamang asida taibang sema mapubu thamonungda chetna thoni jaraga ngasi gi TV riba yam ka gi sinaw singna wasak chari
ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯑꯩ ꯏꯁꯥꯃꯛ ꯌꯝꯀꯥꯒꯤ ꯆꯠꯅ ꯄꯊꯥꯞ ꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯒꯅꯤ ꯑꯃꯗꯤ ꯆꯠꯅ ꯄꯊꯥꯞ ꯑꯁꯤ ꯉꯥꯛꯅ ꯆꯥꯎꯈꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯩ ꯏꯁꯥꯃꯛ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯂꯣꯏ ꯑꯃꯗꯤ ꯁꯧꯒꯠꯂꯣꯏ ꯑꯩ ꯏꯁꯥꯃꯛ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯁꯤꯖꯤꯟꯅꯔꯣꯏ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯁꯥꯝ ꯍꯣꯟꯗꯥꯗ ꯑꯦꯛꯇꯤꯚꯥ 125 OBD2 ꯑꯅꯧꯕ ꯃꯣꯗꯦꯜ ꯑꯃ ꯂꯣꯟꯆ ꯇꯧꯖꯔꯒꯅꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯍꯣꯟꯗꯥꯅ ꯂꯣꯟꯆ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯥ 125 OBD 2Bꯒꯤ ꯚꯦꯔꯤꯌꯟ ꯅꯧꯅ ꯑꯞꯗꯦꯠ ꯑꯣꯏꯔꯛꯂꯤꯕ ꯚꯦꯔꯤꯌꯟ ꯑꯁꯤ ꯈꯖꯤꯛꯇꯪ ꯇꯥꯛꯆꯔꯛꯀꯦ ꯑꯍꯥꯟꯕꯗ ꯃꯥꯡꯗ ꯂꯩꯕ ꯍꯣꯟꯗꯥꯅ ꯍꯟꯗꯛ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯂꯤꯕ ꯃꯇꯝꯁꯤꯒ ꯍꯦꯟꯅ ꯆꯨꯅꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ 4.2 inch TFT display ꯂꯩꯔꯦ display ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯦꯅꯥꯂꯣꯒꯀꯤ ꯗꯤꯁꯄ꯭ꯂꯦꯗꯣ ꯑꯗꯨꯒꯤ ꯗꯤꯖꯤꯇꯦꯜꯗ ꯑꯣꯏꯅ ꯐꯨꯜ ꯗꯤꯖꯤꯇꯦꯜ ꯃꯤꯇꯔꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯔꯟꯅꯤꯡ ꯇꯧꯕꯒꯤ ꯗꯤꯁꯇꯦꯟꯁ ꯑꯃꯗꯤ ꯃꯥꯒꯤ ꯐꯨꯌꯦꯜ ꯀꯦꯄꯥꯁꯤꯇꯤ ꯂꯣꯏꯅ ꯗꯤꯖꯤꯇꯦꯜꯗ ꯁꯣ ꯇꯧꯕꯤꯒꯅꯤ ꯂꯦꯐ ꯁꯥꯏꯗꯇ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯂꯦꯐ ꯁꯥꯏꯗꯇ ꯖꯣꯏꯁꯇꯤꯛ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯥꯏ ꯗꯤꯁꯄ꯭ꯂꯦ ꯑꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯪꯁꯟ ꯇꯧꯒꯅꯤ ꯁꯤꯅ ꯍꯣꯟꯗꯥ ꯔꯣꯗ ꯁꯤꯡ ꯑꯦꯞ ꯍꯥꯏꯅ ꯑꯦꯟꯗ꯭ꯔꯣꯏꯗ ꯐꯣꯟꯗꯒꯤ ꯑꯦꯞꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯕ꯭ꯂꯨꯇꯨꯠꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯍꯦꯟꯕ ꯐꯤꯆꯔ ꯑꯇꯩꯁꯨ ꯍꯥꯏꯕꯗꯤ ꯀꯣꯜ SMS ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯖꯣꯏꯁꯇꯤꯛꯁꯤꯅ ꯇꯧꯔꯒ ꯂꯣꯏꯅ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯏꯃꯔꯖꯦꯟꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯅꯕꯒꯤꯗꯃꯛ ꯑꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯔꯠꯁꯨ ꯌꯥꯎꯏ 15 ꯋꯥꯠꯀꯤꯅꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯁꯦ Type C ꯃꯃꯥꯡꯗ ꯎꯔꯤꯕꯁꯦ ꯂꯨꯛꯁꯦ ꯌꯦꯡꯕꯤꯌꯨ ꯑꯁꯤꯒ ꯀ꯭ꯔꯣꯝ ꯒ꯭ꯔꯤꯜ ꯑꯩꯈꯣꯏ ꯍꯥꯞꯆꯔꯤ ꯑꯃꯗꯤ full digital LED headlightni variant gari ase variant ani suna phangbigani amana OBD deluxe ta phangani amana smart ta phangani deluxe asiga laisia akoi ki chabi sina key system laigani duga smart na key gi mahutta remote na control tawgani gari ase color taru khakta phangani color adu charakya color taru kha hoi available lai rebel red metallic pearl igneous black amadi pearl precious white matte axis gray metallic pearl siren blue pearl deep brown gray ase color taru ambigani siga adu hoje hoi yausangi so discount bizari hoi showroom dagi gari gi matung inna 1000 dagi 7000 phawa gari gi discount phambigani term and condition laijagani tawo aduga gari kanagumba logi ningba lairagasu mayumdai sum direct akoi phone da pau phaunaraga document pan card aadhar card khaktang da thabiraga duai tawa yagani aidi gari purchase tawa jagani loina na akoi free delivery service tawjari Manipuri Chanura Khorjailup Kasar gi tara suba chahi gi mifam February gi tara turuk ngarang maijing numit Korirol Sanglen Lakhipur da pangthokre Lup ki President Sobam Jayanti Debina Lup ki Piral Singkhalaba matungda Laikhidrabi Sagnarabi Aibi ahum amasung Laikhidrabi Samasebika anigi mafamda Leisu amadi Maira katunai kai khumnazaki matungda Lup ki President Sobam Jayanti Debi BP ani Thoksom Anjana amasung Laisram Binodani Debi na mifam poidana amasung Potharaba Oza Thoksom Imathoi Debi amasung Potharaba Gram Sebika Irungbam Prabhavati Debi na Athoi Beleng Birakpi oina sarukjaki Thaurama haugalakpada ngangom Purnajati Debi na Taramna okpagi warol amasung Lup ki Thoburen Ayekwam Surjamukhi Debi na Wahaudok amasung chahi ki paudam pathoke mifam asida Lup ki BP
Thokchum Anjanana Handakta Saitagi Mana amasung Dr. B.R. Ambedkar Mana Phanglakpada Taramna Okpagi Thoroma Masu Pangthokki Warep oina Assam Sarkar da Manipuri loan gi sel ama hangdopinanaba Jahi gi ningsing chapong puthokpa asinachingba warep nipan lauke Miphamda Soban Jayanti Devi bu amukhana president oina khanke Thokchum Anjana Devi bu working president Laisram Binodini amade Ngangom Purnajati Devi anibu VP oina Ayekpam Surjamukhi Devi bu General Secretary Sagapam Premavati Devi bu Treasurer Dr. S. Merina amasung Bimola Devi bu Assistant Secretary Khanduna Miko Kunmathona Saba Anopa Thausil Kangluk Semke Nungthilgi Thoramda Punna Aiba Aibi Taranipana Seireng amasung Wareng Pathoke Seireng Saidinabada Achoibam Dizena Moderator Oibike Sahitegi Thoramda Kabrabam Anita Wahembam Bidapati amasung Haibithabam Dhirana Watembiki Thoramasida Ingudam Sotis Chandra Aramam Gorgopal Ingudam Binod Longzum Gopendra Khaidem Kanta Naurem Nilmani Ketrimayim Benubala Jangamayum Mohan Singh Jangamayim Ibopisak na Chingba Akanaba Miyoi Kaya Sarukjaki Loisilakpada Ayepam Zamini Debina Thagatwahi Thamke Manipur da Kosem na loba class 12 ki parikha asidagi hauragani parikha si February ki 16 pawa chathagani punna mahiroi lising kun mapan henmana parikha sida serugyaga dori aduga Bosem na loba class 10 ki parikha na February ki 18 dagi hauragani mahiroi khudingmakna kangron chumna parikha thaduna parikha da mai pakpa oirasanu haina Desam Jiriban District Council ki maikei dagi yaipa paujel pirakle Nungairaba Pao Yoga acupressure amadi physiotherapy gi matingna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasar Assam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuromassage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina Diabetes Kidney amadi Liver gi anaba Paralysis Sciatica Spondylitis khwang naba khu naba Nerve gi anaba Blood Pressure Heart Disease Brain Stroke Nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi Joint Pain layeng jari Masita sunatana mipum khudingmakna hakchang phana lainanaba Steam Bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Park 2 aduga City Chamber na first floor Smile Market Central Road Silchar Wandani Advance booking ki damak mobile number 9395732456 number asida call tawbirak namaning singjari Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba pau amukhanna Assam Accord ki clause 6 chanabagi matangda Assam lengaka asuga phaminaduna wari sanakre Kasar gi Lakhipur da thokiba thodokamada dumper gari na thombada thomi masire Manipuri Sahitya Parishad Assam gi umpuni suba miphamlen mathang thagi konithoi amadi konundoi pangthoknanaba interim committee gi miphamna warebna kre YMCA Hailakandi branch ki thausil makhada wasagloba gi thorom pangthokre Manipuri Chanura Khorjailup Kasar gi tara suba chahi gi mifam Khorirol Sangle Lakhipur da pangthokre amasung Manipur da Kosem na loba class 12 ki parikha asidagi hauragani
Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloy jare.